अहानबद मोइबो पाउसिंग ngasi se finish to kan bo bina Jiribam district hauno bi matung ina sanga khre Jiribam bu mapung paba district ama oina pi ba se community ama te pi ba nete Jiribam da punna khunda min ba puru khudum makini haina se finish to kan bo bina pung khre kurumjere ISTV News Meng tabi puno po taranok sebelum na pau sandono pijere. Hadat nauna district taret lauthok khibagi manungda Jiribam district chief minister kam ibobina hono bi matungina ngasi sanga khre. Jiribam gi Singdong Lekai DC office ta pangthok pathoromda deputy chief minister Gai Khangam, revenue minister I Hemosendra, minister Govindas Kothozam, local MLA TS Devendra, chief secretary Ornab Kishore, Manipur government ki consultant Dr. RK Nimai Susuga ki Jiribam mapung paba district ama oina ngasi hangdok pada Jirimiam na chief minister bu harau tam okay Kangla helipad tiga pung mapal minit kuntra taba matamda Indian Air Force ki MI-17 tongduna Jiribam phawba pairaba matung Jiri College ground ta ki maphamaduda chief minister amasung ate minister Singh DC Jiribam Dr. Harmit Singh Pahuja amasung SP Hobson na okay Chief Minister na Jiribam district ki Black Maikom hangdok loba matung pangthok ki thoromda Jiribam bu mapung paba district ama oina piriba se community ama te piba district na te Jiribam da punna khunda minariba purup kuding makini Borobekra sub division da fire brigade ki substation nama thamlagani handak Jakuradhon bazar da mai sakibada Jiribam dagi fire tender na sangsinduna mai kanba ngomkhide JT Rosu athu matamda semjalagani atai sago tarang thabak singsu local MLA ga tanaraga packet kani haiki Himsha yaudana aswe angam yahondana akoi yaringai gi problem se solve taunana ba hotnaba masine koi government sigi bandam se masina hayeng in the long run lasting solution si purakna ba hotnaba haibisi masini once for all permanent solution si adu ikoi na Jiribam ki praja singh ki oiba yai, Kangpokpi ki oiba yai, or any district ki mayang ki apamba, tumna ki mayang apamba dana tana madu ki justification maram saab singdo koi munna ekoi khunje. Adu koi na maram sai tongninge hai na tak eta pairu ko yada ba. Madu maram saab na pairu ko tar di khud si pok ko tar. Deputy Chief Minister Gai Khangam na Jiribam asi Manipur gi nongpok thangba sana thongne ngasidi tongan ba sakwa thorang kya lakpa maram na Jiri asi yam nomroi bo mafam ama oirgani haike Minister Govindas Kothozam na Jiribam asi tongan ba group sing punna lemina ba lamdam amani mafam asi economic hub ama oina ba kana honari haike Minister I Hemosendra na thenglabsu thengna maram chai khanna Jiribam bo mapung papa district ama pi kibani haike Local MLA TS Devendra na Jiribam bo mapung papa district ama oina ba sahi kya dik honana lakhi handak chief minister gi asset pa PDF amana mapung phana district ama ohen bangamle government asina lakhal liba khongthang asida Jirimiam na sawtam thoi haike acha tantri kayama ya matam yang na kuina jahita magi matakta ai kuina strike ta ulak tumne mayam na khangbi di dungai ba sida lengchen bi ba maroi ba part ba nupi gi ipanga gi mamang ta gi ai koi sida blockade ta udana tongan me education amadi chief minister ki table da koi ke arab pari sana bharabani Manipur government na anoba district taret sem kiba Liangmai Naga Council Manipur ni yaning do phongdokre government na district taret sem kiba asigi matang da lofasigi wa tanana ba mifama pangthok tuna Liangmai Naga gi lam sokna district amata sem yaru hena warep loki National Students Unions of India Manipur State Sinduna nomit ini goi training program ama BT Rota leba Congress Bhavan da pangthokre tarmaduda NSUI ge National President Amrita Dhawan National General Secretary NSUI Angelika Aribam Nasrullah ki pangthokadurba training program asida Jawaharlal Nehru Institute ki trainer tarukna national ki thakta mahiroi singi lamda amadi BJP Sarkar na handakta new education policy putoktuna college ki campus manungda mahiroi singi union thamdana ba lokiba firep adugi matangna kupna nenagini National President Asmita Dhawan na training manungda mahiroi singna matau karamna lebak ngakpada saruk yagani amadi makhoi gi political gi thaurangi maramda kupna khana nenagini makhoi khangning kaya khana nenabagi khudong sabasu laigini haike The NSUI
the organization, how we work, what is our structure, and what are the concerns of students from Manipur. Because I know that you have a lot of energy, you have a lot of, a lot of fire in you. It's just about giving you the right opportunity at the right time. Imphal East Police Commando na thasgi mapalda Khongman Basikong area dagi Pirpaki member mafare hari. Police Department gi PRO gi serolam na phagatlaba miyosig maming Lisam Ibostana meeting say kontranipal apokwa lekhidra samngo Khongman mayai lekai Lisam le tagini. Mawandagi .32 pistol ma maru ohunga konana phangle. District Simaki Police Commando Kangbu man nupi police jaw no sathaki drive amada drug lalonbi nupi ama SP capsule lising ohum chatu amasung N10 tablet lising masani konana fare pagalaba nupi sige maming makak mayum sare zahan sahi kontra taret mapureba MD Hasim Yaripo bamol lekai ding hari hoji pawim raktana tenba brem tangom nese beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Northeast India Development Party NEIDP asi iramda Manipur chakwa thorangi dabakta hiram kudimakta kathopaga loinana apunbagi pangalama sagaliba political party amani taramathui suba Manipur Legislative Assembly gi mikhal da party asi gi damakta miyam gi mihut sinduna tampaki constituency nempu makta masa masa gi constituency singda miyam gi support phanglaba miyoi sinda paujel asi pijari mirep oiningma singda isa gi bio data makha da pijari ba sida yahon birang na makhanganjari Pain relief ointment, Hong Nava, Oak Sikpa, Tang Sikpa, Puna, Singada, Sinava Yarba, Lipsa, Puna Putuk Saba, Oza. Temple of Learning School na chahi tara mapung pharak pagi harau tayamba phongdorapaga iroinana mahiroi singda kudul khara tamjari pre-nursery nursery KG gi mingzal sel logzaroi class 1 dagi 8 amadi 11 gi mingzal sel tangkhai thak logzagani class 9 10 amadi 12 kina chada kuntra mingzal sel tajagani kudum saba sing asi ataknaba sit khara thakini khana wem lekai kanchipuda leiba Temple of Learning School counter dagi free da form phangdigani Vinashya Coaching Center, the best and the only trusted coaching center in Imphal. Admission open. Revision course for SSLC exam start on 8 December. 11 foundation course for class 6 to 10 start on 22nd December. Our toppers are first position as Salija Anoli, second position as Linthoibi, third position Luhyangangum, 6th Nira, 21st Bameshwar. Hurry, limited seats. Hakchang choktharbak tumba chaba yaraktabak khong hamba nungaraktabak singidabak amatta ngairaba upaidi Jolib Syrup amasung Jolib Capsule ro changmina sinabiyo Suzuki Gixxer Special Edition beats your heartbeat. Hello Doctor, ISDB na Sokol sa numit puding gate, midang pung taruk tawag mo tam na sa live phoning program ni. Lag diba December kitang tara mga Sokol sa numit na Dr. T.S. Arun Kumar Chairman, State Appropriate Authority PNTT Manipur na guest doctor Uibigani. Topic na, punong giangang nupi nupakang nupa masung nupi wari ka namanghan ba? Ay basini, adong na call tawira ka dabay ko yung number 2442336. Break mo itong taramang uksari. BJP Khangbo Mandal na sinduna Kendra Sigi Apunba Polling Station Nepunitogi Nupi Singoiba Kananenaba Mipamama Khangbo Mandal Office Manakta Pangtokre Toromoda BJP Manipur Pradesh ki Vice President Oramba TS Jadumani Khangbo Mandal ki President L Tomba Kuman Mahila Morsa ki Vice President TS Binakumari Amasung BJP Tawar District ki Vice President N Oken Susuraki
Department of Education AS की Science Unit sin angang singi Science Seminar masung Kuntra suba State Level Science Mathematics amasung Environmental Exhibition ama lamnan masangnal da hokre Science Technology and Mathematics for National Building haiba hiramda tha sigi taratret fawba pangthokadruba thoromasi hodokpada Manipur University ki Professor B Manihar Sharma Central Agricultural University ki Agronomy Department ki Professor L Navasendra Susugaki Food Security haibasida seminar masu pangthoki Andro Kendra ki manung sana Andro Makhalakai da Youth Club ki nong sab sanglel ama MLA TS Ramkumar sangakre Tarmada Andro Khulgi Khulakpa CS Gandhar Maitei Sanapokpa Sakpa Andro gi L Lukhoi Susugaki MLA TS Ramkumar na Andro Kendra ki akoibada sem lambi sing athuma tamda koilas thargani Thangnabai sing gi award pa leiriba si mathang sai gi hawlaba sarukta miyam da pina bagi sem saw loire mathang sai da pangthokadurba mikhal asida Congress na sauna mai pakani haike मोगी पार्टी मनुंगी उसी क्राइसिस तो इसी अदुम हांदे के अदुम ची थोते मांगदे अदुम कोई खांगे केंद्र में कोई पार्टी की कोई केंद्र अहुम मरी मरी में खो में से मोदी पुंजन ले है पुंजन बजे तुम काय अदम में काय हो कोई खुदम मने अदुम काय पजिन कोई केंद्र में कांग्रेस बसेस अदुगा अतोब ग्रुप अहुम मरी में ले ने पार्टी तोगान अदुम सिने कोना कांग्रेस ना और 40 मनुंग 34 5 तुम कागनी हारिस BJP Andro Mandal na Sinduna Sangam Dabi Mayalekai Polling Station 103 da Mahila Morcha ge Khanani na Bimpam Pangthokre Sangam Dabi Gram Panchayat ki Pradhan MD Usman Khan BJP Manipur Pradesh ki Wangaloi Dr. Nimaisan Luang Andro Mandal ki President El Subol Aflifen Committee Andro Kendra ki President MD Fakruddin Susarwaki Hanagi Andro Kendra ki Youth ki President Oramba Mastan Salana BJP da Yapada Haraute Amna Phongdoke Ilong Kendra manung sana leiriba Imphal Trail gi matak sariba lefa from lekai gi thong handak Ilong Kendra da BJP gi miref oinan basem sariba BJYM gi Vice President MD Antas Khana semjin myam da khusinakre Liberal Club ki General Secretary Mayangbam Rajana thong asi Wangoi Kendra madi Ilong Kendra anigi yamna mo be thong amani matam sangna semjin bidabadagi miyamna lanthok lansin da khudong sadaba leramba du Antasna sembi bagi damakta apen phongdoke nauna social worker wana chung thok dirakpa Wayantas Khanna magi matinga loinana koi club na senjan jare masigi damakta ma bu hanna thagatsani Wangkhem Assembly Constituency gi Yaripok Singda Polling Committee na BJYM Manipur Pradesh ki miyang makhada handak Prime Minister Narendra Modi na lupa songwa amadi lising satpi sana handaba piref loduna miyang yaifana wa lokaliba ababa khongta ngasi sogatpo ina Yaripok Singda makhalaikai de leiba MD Amir Khan gi yumda pangthokre taramadu BJP Manipur Pradesh ki Oinam Haridas Wangkhem GP ki Pradhan Oramba S Madhuchandra Susugaki Thanga Kendra da BJP ki Miref Oigini Hariba Hesnam Kulasandra ki Booth Level Workers Conference ama Thanga Howrang Siang Community Hall da pangthokre taramadu da BJP ki Miref Oigini Hariba KS Jibon Singha Yauna Tungan Mami Kyana Suraki Kulasandra na haikibda Congress Sarkar Muthanabagi Pandamda Thanga Kendra dagi BJP ki Vyut ama mai pa andabiyade Congress Sarkar asi Thanga dagi Muthanabagi Pandamda Sarkar ki Thabak Thadok laga Rajniti da Sanglakibani haiki Nira Art na puthokpa Ramesh na present toba Manipur film Yumlai Magi Yaipatongni Thoram Imphal Hotel pangthokre Taramadu da ISTV President P Prafulo Film Forum ki Chairman L Surjakanta Sangnarba Scriptwriter L Dhanasendra Susugaki Biju Gupta Livestream na direction piba film asida Sanazawa Lalitabi Gokul Balana Maruiba Saktam Langle Parang with Chairman Surjakanta na Manipuri film gi iho kangkhal anaba khonabada ekoi khudum ke asoba thodang lei haiki ISTV ki President P Prafulo na film haibasi media ki saru amani masi ekhoina khanglabasu phongdo pangamdaba khunai asi ka soibasing na koinena khanganduna asumaran naina handuna miyamda awareness ama pigadamni ISTV na su Manipuri cinema saukal anaba mapung phana mateng pangani haiki Mading lo phim ko yamna mathau tari hojik Manipur film ki concept market ki value de yengba matamda hojik ekoi market aki bagi masak ta lei karam film koi power and both di puthongari ba film si ekoi ki film ki whole is hachi da sakhi ba matamda ma koi na phangai ba return sin si yengura ka da ekoi si punging yam nim singai masak oi maduna ai ki next ki
ꯑꯩꯒꯤ ꯚꯦꯟꯆꯔꯗ ꯑꯋꯥꯕ ꯑꯃꯈꯛ ꯑꯣꯏꯍꯟꯕꯒꯤ ꯃꯃꯤꯁꯤ ꯂꯥꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯐꯤꯂꯝ ꯇꯧꯔꯤꯕ ꯀꯥꯡꯕꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯄꯨꯟꯅ ꯃꯁꯤꯗ ꯐꯤꯂꯝ ꯃꯦꯀꯔ ꯑꯃꯗꯤ ꯑꯥꯔꯇꯤꯁꯁꯤꯡ ꯌꯥꯎꯅ ꯄꯨꯟꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯂꯩꯅꯕ ꯑꯃ ꯌꯥꯝ ꯁꯥꯊꯤꯅ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅ ꯈꯜꯂꯤ Soyam Lokendra Zitna Iba Philosophical Writings Haina Mingthonba Lairik amang ase Manipur University ge court holder phongkre Tarmaduda Manipur Universities of Culture gi Vice Chancellor Professor N Khagendra MU ge Vice Chancellor Professor Aditya Prasad Pandey School Humanities ge Dean Professor M Mani Maitai amadi DM College of Arts ge retired Principal Dr. A Dorendra Singhbana sarwaki RPF amasung masigi lanmi PLA degi potha khaba mioi singna Indian Constitution ni makhada Manipur pangthokpa mikhalda mirep oiba thingduna leiribana luptagi potha khaba singna party gi athingba sing mayokta mikhal leptana RPM khanglali lubasigi secretary publicity Robin Kuman gi serolamana kanagomba potha khaba mioi amana athingba si thugarak patarabadi party na pirakpa serak masana yana lojagdabani mioi sing asi Indian Constitution na Singa duna Manipurbu ning tamba hanjil hanabagi damakta India gi mayokta lanthing naram laga Indian Constitution gi makhada miref oiba haibasi masagi principal leizadabani maramaduna mioi sing asibo lebak miyamna sogat piganu hari loselapura muruba pau amukana pizare ngasi chief minister oibo bina Jirbam district honobi matungina sangakre Jiribam mapung paba district ama oina piribasi community ama te piba nate Jiribam da puna khunda minna ba puruk khuding makini haina chief minister okam ibo mina phongokhay Hausi kiri asti bina pijo paw mo translo jire me tabi kono bom kana